बेथेल स्कूल की महिरोय एमी कार्ड पीखीदबदु टेक्निकल प्रॉब्लम ने बोर्ड की असोइब नत्ते एस मंगीजाउ बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम लौदुना ngahanda gi tongan tongan ba center chama ga yang khai nipan da mai pak ne exam pang thoki ba ga mari lainana Manipuri Youth and Student Union maisu kauba mahiroi lup amana khangabok higher secondary school da exam ga mari laina ba back ama center asigi complex ta hunjilam ba gi thawong adu question paper leak oi re haina hai khiba du question leak oi ba gi wafam laite question leak ai ba sidi exam hokdringa gi mamang da thokada ba thawong ni haina bosem gi secretary Dr. S Mangizaw na paumi sing da phongdokre ngarang ba pupurada laiba Board of Secondary Education Manipur Bosem gi conference hall da pangthokiba paumi singa unaba ma da mahak na hai an English subject thokpa numita khangabok higher secondary school da maisugi kangbu amana ayuk pung 13 ta ba matam da center asigi complex da sakhang da basing na question ama di answer yauba back ama hunjilamba gi wafam puthorakhe hawong asi kanana sathagi banu haiba gi chapcha ba investigation chathare complex adu langsilaki ba back adu school ge chowkidar na mai thadokre haiba gi pausu khangba ngamlei Thogdok aduga mari lainana Bosem gi chairman secretary amade controller yauna center adugi miyoising unarai loinana Thobal SP amadi station adugi OC yauna mari laina basing unaduna thogdok adugi matangda kumna thigat pa loire mahakna makha taraduna ayuk pung 9 da manang nakpa police station da board ki question sing adu lauthokpaga loinana exam center sing da ayuk pung 9 ga minute nifu ga manga dage hangdoktuna exam thariba mahiroi sing da yanthokpa nei Pung 13 taba matamda numit asigi thokliba subject ki question answer khar langsilakpa asina question leak oi haibagi wafam leite chathariba exam asi niyam chumna pangthokna ba board ki tongan tongan ba flying scout sing semduna yangsil loina na mari laina ba police station ki official sing yauna center adugi mari laina ba staff sing na kupna yangsil iyamna sumakata na support pb duna exam asi mai pakna hona minasi haike paugi mi phamaduga mari laina na press na hangba wahang namagi pau khumpi raduna Bosem gi under secretary computer CIS ibo yaiman hai haujik sathari ba high school leaving certificate examination da nambol singmang da laiba Bethel English School gi mahiroi marfu draga manga form fill up tawkhraga mahiroi ama emit card pirakti haina maikai adom gi club amadi organization kharana phongdorok liba wapam adu school adu gi technical problem da soiba laiba dagi nei Bosem gi maikai dagi asoiba mata laite hairaduna school adu gi mahiroi punna chama ga subna manga laiba gi manungda Mahiroi marfu draga mari ki tangai fadaba exam ga mari lainaba fee sing board fange school adu gi mahiroi sing ki pifam thokpa senfam lupa lakh ani ga lising kuntra ga taret subna lupa chani fange mahiroi ama MA card pi de haina phongdorok liba wafam adu board ka mari laina de hai ke nakal amarom da haujik Board of Secondary Education Manipur gi makha da lairiba class 1 dagi 8 faubugi oina textbook phangdaba gi wathok leite thani gi mamang da school gi textbook sing bookstore sing na board gi lawkhre subject khara leibadi yawe textbook sing substandard waiba thengnarabade pau pibirao mari leinaba press sing blacklist thamduna makha tana ladik namhandana ba action lokhat kani haike